HOUKHIBA September tang kunmari da KHURAI SAJOR LEIKAI dagi MAISNAM GEETCHANDRA alias BOICHA KOUBA MEEOI AMADAGI Yamlaba Mayai Kaba Nisa ge Potlam Phagatkhibabu Thagatpa Phongdorakli Hiramasigi matangda Laishram Ongbi Thambalsana Devi KHURAI Konsam LEIKAI apunba nubiluf Nipangi Mairagi Secretary na Paumi Singda Phongdorakpada Khunai gi mama singna tungi yumbi oigadauriba macha sing kannaba honarakliba sida PR lengakna mateng pangduna nisa lalonba sing fagat pibagi damak thagatpa phongdorakli amadi makata na mahakal loinena nisa lalonbada chauna chenariba mioi singbo thobada fagat piu karigumba fagat pidrabadi apunba maira paibi lufna kanba khongjang changsilakani haiba wafam thamlakli Cartensing asibu atuba matamda sarkarna makoising asibu phabiu amadi tungi yumbiren oigadaba aikoigi isa isusing pari mapa mamaki kisigi lansing ase lokmanum gi mangsilagi basida akoi amtangi mama oibising su isa singi banduna laksabani atubu hotnariba sidaida mateng pangriba asigidung su hanna thagajari aduga aigi magi yendana tungi haigi horapi isa singi yembiraga akoina adum tungda horapi isa singi khandabida haibadi hanadagi hariba dar cartensing apunba mapu singje leader sing haitarene makoi sing asibu losatlaga thamba sarkar ki chanapi maleiba aduna tabda nakoina na kasunataba puriba haitari driver babu jela thamjanliba adi oiroideba pota tawriba asigumase akoina yajaninde atubo hojik GEETCHANDRA allies boicha se maga loinari batra cartensing ase atuba mathanda puthokliba taragadi akoina hojik paliba sarkar haibadi biar sarkar sibu hanna thagat jagani amadi karigumba makhata na sida season injan batawidana mar January batra cartensing sibu thokta taragadi akoi apun bamaira pai bidut bisu akan bakhongjang sing asi haibagi